Online Manipur YouTube channel subing bir bumam pum nang pu mukha na taram lok cheri han badem na maru iba update am korungan ba khuman dagi lokot chege fake account da karan tori sing do ai loine khangi ko naming laifam ado ai tawning de noi sumai te masani kari nungai te ba laige aingonda aina kari laibaki maiwokta laibak mang na ba kari tawkhrabage aingonda asuk engjelise haina korungan ba khuman na phongdok pidi aduga mahaki makata ba update na vote to noi na apam bado adum taw aigi oinadi yauzaroi amada tawre loine warong na dori etisu bhota adugini adagini haina yauroi mahespu pulli yambung kaikusu pulli ozabi molsu wari sai aduna ai khangdre haina korongan bakhuman na phangdok pidi aduga mathangi update asna paujel gi editorial kalam dagi lokachage lusing basing na nungsina da ba mathau utpasipum na maki laibak thibani aikhoi mioi ba jati ne kunai ama lingbada mara tapna ingna panba samas adu tabu pamne nungai ai phekuna ama lingba haibasi lebak adu da leiriba mioi pum namak nungsi chanana leibaga loina na mioi ba jati singi bukchel phajaba haibasi na pum namak tagi maru oiba haibadi lebak ki sel thungi Artheniti lengak non bigyan amasung taksi khasi haibin singba kunai ama lingbana sangba phajarba wafam kaya marum asi lebak adu da leiriba jati sing aduna bu phatrabana arembani status da lerik lesu hairaba mioi singi marakta samas ki khanbidrba mioi kaya leiraba haibasini makhoi sing asena marnai gi oiba sendan lambi gi porom kaya bu manung hanjen na khangba ngami marnai oiba sendong ka hena phangna bu hona badalai bak amasung samas ki mangga daba kaya bu khan thaba taudana phatta lo sing kaya sijana badagi amasung mapa lebak ta sel thadokpa helakpa amadi industrial policy fail oirak padi kaya dagi daibak asi sel thumgi alternative fanglaktabani haibasi santi rakhyagi akaiba amasung ohenabagi masakni prajana thagalakpa mihut sing doina na praja sing amade sarkar gi karmarchari sing gi marakta wakhal piksin ba adubu marnai gi oinadi wakhal chauthokpa mioi kaya marum yawbada lengaklon gi arthabu mirai ki aduna leibaki santi raksyada akaiba piba haurakpa kaya bu thingba ngamhodaba amadi ngamlaktaba yabagi wafam kaya marum lagi prajana thakat kiba mioi sing aduna su praja gi wakat phuta biba walakpa amadi praja sing na sumihut sing gi thauda porom kaya bu lobi ba watpa asina nakal ani makta leinariba mari adu phaba walakpa dagi leibak asi santi leiraktabani amorom da sarkar gi loisang singdana leiriba karmachar sing gi marakta su karmachari masel gi marakta leinariba mari phalaktaba thaksi khasi manarakpa kaya marom leibana lengak lon butungoi narakpa ga loinan leibak ki santi raksyada akaiba piba kaya bu control to ngamlaktaba dagi tanja adu yamna nakna leirabra haiba du singna da ngamde taseng namak aikhoi masen nungsina dana lisang sitna leikrabadi mamai thangda aikhoi gi fajarba democracy gi saktam asimang ki bayabagi akiba leifam toki loina nakana gumba matana leibak sasan ki mapi mapa oiba ngamlaktaba yabagi oithokpa lei prithvi ge tei leibak singna science ki yug oikraba matam asida aikhoi gi mi singna hojikta khunda leita badung tongan ba aning bo wakhalon sagana rakpa kangluk masen dominant class oining bagi ungkhatna rakpa nungsina daba matu utpasi tungkuina aikhoi pum namaki leibak thibani haibasi amuk nei nurudra basu pum nakna khangna rabo wafam ni aikhoi masen nungsina daba matau utpa ungkhatna ba kaya bu thaduk laga nungsi sanana laiminna batana leiba ki saukhat kongthang gi thoram kaya da phajaba mateng oigani haibasini ngasi satkhiba matam amuk halaklaroi nungsina batana mangjaba karisu leite